ꯑꯩꯅ ꯉꯁꯤ ꯁꯦꯝꯃꯤꯕ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯕ꯭ꯂꯤꯛ ꯁꯥꯔꯚꯤꯁ ꯀꯃꯤꯁꯟꯒꯤ ꯆꯌꯦꯠꯅꯗꯅ ꯂꯩꯔꯤꯕ ꯑꯦꯛꯖꯥꯝ ꯃꯌꯥꯝꯁꯤꯒꯤ ꯃꯔꯝꯁꯤꯗꯅꯦ ꯃꯔꯝꯗꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯕ꯭ꯂꯤꯛ ꯁꯥꯔꯚꯤꯁ ꯀꯃꯤꯁꯟꯒꯤ ꯑꯦꯁꯄꯤꯔꯦꯟꯅꯦ ꯍꯣꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯄꯥꯟꯗ ꯂꯩ ꯃꯅꯤꯄꯨꯔꯗ ꯂꯩꯇꯦ ꯃꯄꯥꯟꯗ ꯑꯩ ꯄꯣꯁꯇꯤꯡ ꯇꯥꯔꯒ ꯂꯩꯕꯅꯤ ꯑꯩꯁꯦ ꯑꯗꯨꯗ ꯑꯦꯁꯄꯤꯔꯦꯟ ꯑꯃ ꯑꯣꯏꯅ ꯌꯨꯠꯁ ꯑꯃ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯈꯣꯏꯒꯤ ꯃꯔꯤꯡ ꯃꯔꯥꯡꯕ ꯀꯩꯅꯣ ꯊꯣꯛꯏꯕ ꯄꯣꯠꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠ ꯑꯃꯈꯛ ꯑꯩ ꯁꯨꯝ ꯑꯩꯒꯤ ꯀꯣꯛꯁꯤꯅ ꯁꯨꯝ ꯈꯜꯂꯒ ꯂꯩꯔꯦꯕ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯑꯩꯈꯣꯏ 2016ꯗ ꯄꯥꯁ ꯇꯧꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯇꯧꯗꯅ RTI ꯊꯥꯅꯗꯅ ꯑꯣꯐꯤꯁꯤꯌꯦꯜ Mpscꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯀꯥꯡꯕꯨꯅ ꯆꯦ ꯌꯦꯡꯕ ꯃꯇꯝꯗ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯊꯔꯒ ꯆꯦꯁꯤ ꯌꯦꯡꯉꯤ ꯍꯥꯏꯕ ꯃꯥꯔꯛ ꯀꯛꯏ ꯃꯥꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯛꯏ ꯃꯥꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯦꯝꯗꯣꯛꯏ ꯄꯤꯐꯝ ꯊꯣꯛꯄ ꯃꯥꯔꯛꯇ ꯄꯤꯗꯦ ꯑꯗꯒꯤ ꯄꯤꯐꯝ ꯊꯣꯛꯏꯗꯕ ꯃꯐꯝꯗꯅ ꯍꯦꯛ ꯄꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯗꯤꯁꯀꯁꯟꯗꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯎꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯎꯏ ꯑꯗꯣ ꯆꯌꯦꯠꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯄꯔꯤꯈꯥꯁꯤ 16ꯗꯒꯤ ꯑꯗꯨꯝ ꯇꯧꯗꯗꯅ ꯂꯥꯛꯄꯗꯨꯅ ꯉꯁꯤꯐꯥꯎ ꯑꯗꯨꯝ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯔꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯕ꯭ꯂꯤꯛ ꯁꯥꯔꯚꯤꯁ ꯀꯃꯤꯁꯟꯅ ꯊꯣꯛꯂꯛꯑꯦꯕ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯌꯥꯝ ꯐꯩ ꯃꯔꯛꯇ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝꯁꯦ ꯑꯩꯈꯣꯏꯗꯤ ꯒꯦꯞ ꯂꯩꯕ ꯄꯥꯝꯁꯨ ꯄꯥꯝꯗꯦ ꯃꯔꯝꯗꯤ UPSC ꯗꯧꯅ ꯑꯩꯈꯣꯏꯒꯤ ꯀꯦꯂꯦꯟꯗꯔ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯦꯛꯖꯥꯝ ꯌꯥꯝꯅ ꯔꯤꯒꯨꯂꯔ ꯅꯥꯏꯅ ꯇꯧꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ MPSCꯁꯤꯗꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯦꯁꯄꯤꯔꯦꯟꯁꯤꯡꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯀꯥꯟꯗ ꯆꯍꯤ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯆꯍꯤ ꯑꯃꯗ ꯄꯥꯁ ꯇꯧꯔꯒ ꯊꯣꯛꯂꯛꯏꯕ ꯒ꯭ꯔꯦꯖꯨꯋꯦꯠ ꯃꯥꯁꯇꯔꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯈꯣꯏ ꯌꯨꯠꯁ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤꯕ MPSC ꯑꯦꯛꯖꯥꯝꯁꯦ ꯊꯥꯅꯤꯡꯒꯅꯦꯕ ꯑꯗꯨꯕꯨ ꯌꯥꯝ ꯇꯣꯏꯅ ꯀꯧꯕ ꯅꯠꯇꯕꯅꯤ나 ꯆꯍꯤ ꯍꯦꯟꯗꯣꯛꯈꯤꯕꯅ ꯍꯥꯜꯂꯦ ꯆꯍꯤ ꯍꯦꯟꯗꯣꯛꯈ꯭ꯔꯀꯥꯟꯗ ꯄꯩꯈꯥ ꯀꯧꯔꯛꯄ ꯐꯤꯕꯝꯗ ꯂꯥꯛꯑꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤꯒꯤ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯗ ꯄꯔꯤꯈꯥꯁꯤ ꯃꯣꯏ ꯇꯧꯅꯤꯅ ꯍꯥꯏꯔꯦ ꯀꯟꯗꯤꯁꯟꯁꯦ ꯍꯣꯏ ꯇꯧ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯊꯣꯛꯂꯛꯏꯕ ꯀꯣꯏꯁꯟꯗꯤ ꯍꯥꯏꯔꯤꯕ ꯃꯣꯏꯒꯤ 2016ꯗ ꯄꯥꯁ ꯇꯧꯔꯒ ꯆꯠꯈ꯭ꯔꯕ ꯃꯌꯥꯝꯁꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯀ꯭ꯋꯥꯁ ꯇꯧꯈ꯭ꯔꯦꯕ ꯃꯣꯏ ꯂꯣꯏꯅ ꯊꯕꯛꯇꯒꯤ ꯄꯨꯔꯥ ꯀꯛꯊꯠꯈ꯭ꯔꯦ ꯅꯧꯅ ꯑꯦꯛꯖꯥꯝ ꯇꯧꯔꯅꯤ ꯍꯥꯏꯔꯦ ꯌꯥꯝ ꯐꯩ ꯑꯩꯈꯣꯏꯁꯨ ꯑꯆꯨꯝꯕꯅꯦꯅ ꯈꯜꯂꯒ ꯑꯩꯈꯣꯏ ꯍꯔꯥꯎꯔꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯁꯤꯗ ꯃꯔꯥꯜ ꯂꯩꯔꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯅꯦꯕ ꯑꯣꯡꯂꯤ ꯊꯥꯔꯤꯕ ꯄꯔꯤꯈꯥ ꯄꯥꯁ ꯇꯧꯔꯨꯔꯤꯕ ꯍꯥꯏꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗꯣ ꯃꯣꯏ ꯈꯛꯇꯪꯗꯤ ꯑꯣꯏꯔꯝꯃꯣꯏꯕ ꯄꯔꯤꯈꯥꯁꯦ ꯀꯟꯗꯛ ꯇꯧꯕꯗ ꯌꯥꯎꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯤꯗꯤ ꯃꯈꯣꯏ ꯃꯔꯥꯜꯁꯦ ꯂꯩꯇ꯭ꯔꯕ꯭ꯔꯥꯕ ꯃꯈꯣꯏꯅ ꯌꯨꯝꯗ ꯆꯦ ꯄꯨꯊꯔꯒ ꯌꯦꯡꯉꯤ ꯑꯗꯨ ꯑꯗꯥ ꯇꯧꯏ ꯃꯁꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔ ꯄꯕ꯭ꯂꯤꯛ ꯁꯥꯔꯚꯤꯁ ꯀꯃꯤꯁꯟꯒꯤ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔꯗ ꯌꯥꯎꯕ꯭ꯔꯕ ꯃꯁꯤ ꯃꯣꯏꯒꯤ ꯔꯨꯜꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟꯗ ꯃꯁꯤ ꯌꯥꯎꯕ꯭ꯔꯕ ꯌꯨꯝꯗ ꯄꯨꯊꯔꯒ ꯆꯦ ꯌꯦꯡꯕ ꯌꯥꯏ ꯑꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯆꯦꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯦꯟ ꯀꯜꯄ꯭ꯔꯤꯠꯁꯤꯡꯁꯤ ꯂꯣꯒꯤ ꯑꯣꯏꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯋꯥꯌꯦꯟꯐꯝ ꯐꯖꯅ ꯃꯈꯣꯏꯒꯤ ꯋꯥꯌꯦꯟꯗꯨꯅ ꯃꯥꯏ ꯄꯅꯤꯁꯃꯦꯟꯁꯦ ꯄꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡꯁꯤꯗꯁꯨ ꯍꯥꯟꯅ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯗ ꯑꯅꯧꯕ ꯃꯉꯥꯜ ꯑꯃ ꯂꯥꯛꯀꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯗꯤ ꯑꯣꯡꯂꯤ ꯃꯣꯏꯒꯤ ꯄꯥꯁ ꯇꯧꯔꯕ ꯀꯥꯡꯕꯨꯗꯨꯗꯪ ꯑꯩꯈꯣꯏ ꯄꯥꯁ ꯇꯧꯈ꯭ꯔꯒ ꯁꯤ ꯄꯩꯈꯥ ꯇꯧꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯁꯤꯒꯤ ꯃꯤꯅꯤꯡꯁꯤꯕꯨ ꯀꯔꯤꯅꯣ ꯁꯤꯅꯤꯗ ꯍꯥꯏꯕꯗꯤ ꯃꯔꯥꯜ ꯂꯩꯔꯤꯁꯤꯗꯤ ꯃꯔꯥꯜ ꯂꯩꯔꯤꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯅ ꯃꯔꯥꯜ ꯂꯩꯔꯤꯕꯁꯤ ꯉꯁꯥꯏꯒꯤ ꯑꯣꯡꯂꯤ ꯀꯦꯟꯗꯤꯗꯦꯠ ꯈꯛꯇꯪꯗꯣ ꯅꯠꯇꯦꯕ ꯉꯁꯥꯏꯒꯤ ꯄꯥꯁ ꯇꯧꯔꯤꯕ ꯁꯥꯇ꯭ꯔ ꯈꯛꯇꯪꯗꯣ ꯅꯠꯇꯦꯕ ꯄꯔꯤꯈꯥꯗꯨ ꯀꯟꯗꯛ ꯇꯧꯕꯗ ꯌꯥꯎꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯅꯥꯅꯣ ꯑꯦꯅꯤꯋꯥꯟ ꯍꯥꯏꯔꯤꯕ ꯃꯣꯏ ꯑꯣꯐꯤꯁꯤꯌꯦꯜ ꯁ꯭ꯇꯥꯐꯁꯤꯡꯗꯣ ꯃꯈꯣꯏ ꯄꯅꯤꯁꯃꯦꯟ ꯐꯪꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯁꯤꯅꯤꯗ ꯈꯨꯗꯝ ꯑꯣꯏꯅ ꯍꯦꯛꯇ ꯌꯦꯡꯕꯤꯔꯣꯕ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯄꯕ꯭ꯂꯤꯛ ꯁꯥꯔꯚꯤꯁ ꯀꯃꯤꯁꯟꯒꯤ ꯁꯦꯝ ꯀꯟꯗꯤꯁꯟꯅꯦ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯈꯤꯕꯗꯨꯒ ꯑꯗꯣ ꯃꯈꯣꯏꯒꯤꯗꯤ ꯍꯦꯛꯇ ꯌꯦꯡꯕꯤꯌꯣꯕ ꯒꯨꯒꯜꯗ ꯌꯦꯡꯒꯦꯔꯥ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯒꯦꯔꯥ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯔꯤꯈꯥꯁꯤ ꯀꯟꯗꯛ ꯇꯧꯕꯗ ꯃꯣꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯈꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯕꯨ ꯑꯣꯏꯔꯣ ꯀꯦꯟꯗꯤꯗꯦꯠꯀꯤ ꯁꯥꯏꯠꯇꯒꯤꯕꯨ ꯑꯣꯏꯔꯣ ꯃꯣꯏ ꯐꯥꯔꯒ ꯃꯣꯏ ꯐꯖꯅ ꯅꯧꯅ ꯐꯖꯅ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯁꯤ ꯄꯔꯤꯈꯥꯁꯦ ꯇꯧꯈꯤꯑꯕ ꯑꯗꯣ ꯑꯗꯨꯝꯕꯒꯤ ꯀꯟꯗꯤꯁꯟ ꯇꯥꯔꯛꯀꯗ꯭ꯔꯥꯅ ꯈꯜꯂꯨꯔꯒ ꯍꯧꯖꯤꯛꯁꯤꯅ ꯊꯥꯔꯤꯕ ꯁꯥꯇ꯭ꯔ ꯀꯦꯟꯗꯤꯗꯦꯠ ꯈꯔꯗꯨꯗꯪ ꯑꯩꯈꯣꯏ ꯀ꯭ꯋꯥꯁ ꯇꯧꯔꯒ ꯃꯈꯣꯏꯗ ꯃꯔꯥꯜ ꯊꯩꯖꯤꯜꯂꯒ ꯑꯣꯐꯤꯁꯤꯌꯦꯜ ꯀꯥꯡꯕꯨ ꯃꯌꯥꯝꯗꯨꯅ ꯀꯗꯥꯏꯗ ꯅꯥꯊꯩꯔꯒ ꯊꯝꯕꯤꯔꯒꯦ ꯁꯤꯅ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯄꯔꯤꯈꯥ ꯇꯧꯅꯤ ꯑꯗꯨꯗ ꯃꯔꯥꯜꯁꯤ ꯑꯣꯡꯂꯤ ꯑꯩꯈꯣꯏ ꯊꯥꯔꯤꯕ ꯁꯥꯇ꯭ꯔꯁꯦ ꯁꯤꯗ ꯁꯨꯝ ꯂꯩꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯔꯦꯕ ꯄꯣꯠꯁꯦ ꯑꯗꯣ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯥꯜꯂꯒꯗꯤ ꯑꯩꯕꯨ ꯑꯣꯏꯔꯣ ꯃꯥꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯂꯥꯜꯂꯒꯗꯤ ꯃꯥꯒꯤ ꯂꯥꯜꯂꯤꯕ ꯄꯣꯠꯇꯨꯒꯤ ꯄꯅꯤꯁꯃꯦꯟꯁꯦ ꯐꯖꯅ ꯄꯤꯔꯀꯥꯟꯗ ꯐꯖꯅ ꯇꯧꯔꯀꯥꯟꯗ ꯐꯖꯅ ꯀ꯭ꯂꯤꯌꯥꯔ ꯀꯠ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝꯁꯦ ꯄꯥꯡꯊꯣꯛꯅꯕꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯑꯝꯕ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯑꯩꯈꯣই ꯌꯨꯠꯁ ꯃꯌꯥꯝꯁꯦ ꯄꯦꯟꯒꯗꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯕ꯭ꯂꯤꯛ ꯁꯥꯔꯚꯤꯁ ꯀꯃꯤꯁꯟꯁꯦ ꯑꯗꯨꯝ ꯃꯇꯝ ꯆꯨꯞꯄꯗ ꯁꯨꯃꯥꯏꯅ ꯀꯟꯇ꯭ꯔꯣꯚꯔꯁꯤ ꯊꯣꯛꯑꯒ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯄꯣꯠꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩꯈꯣꯏ ꯌꯨꯠꯁꯤꯡꯗ ꯃꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗ꯭ꯔꯦꯕ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ 2019ꯒꯤꯁꯨ ꯍꯦꯛꯇ ꯌꯦꯡꯕꯤꯔꯣ ꯄꯔꯤꯈꯥ ꯇꯧꯅꯤꯅ ꯊꯣꯛꯆꯟꯕꯤꯔꯦ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯣ ꯍꯦꯛꯇ ꯌꯦꯡꯁꯦꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ
दिल्लीदगी बेंगलोरदगी कलकत्तादगी चेन्नईदगी मयाम अमा अदुदा परीक्षा थानी लाए अदुगा युम योरकांदना परीक्षादो कैंसिल चटखरे हाय लुपा क्या तिंगगा थोले पैसाजे मतम क्या मांगना कोई कनो तोर थोले अदुदगी हुजिक अदुम नमसन थमगिदुना मथोंरों खांगा थमगिदुना अदुम थमग्रे अदो हुजिकना मु फजना अखोइना खलमजरुबना कोर्टना फजना मसी फजना वायन बिचार तौबिरकांदा फजना इन्वेस्टिगेशन सीबीआई इन्वेस्टिगेशन चथरी जो कोई मैम अदुम लोई खंगी अदो मसीगी चपचाब तंगदांगबा चेनरीबे मयामजी लोइना फागलबा मतुंगदा लोइना आइनगी ओइबा फंगफम थोकपा चैराक अरानबा तोरि मयामदो फंगफम थोकपा चैराक से फंग मतुंगदा एग्जाम से कंडक्ट तौरकनीना अखोइना खंजरुबनेबा खोगी अदुबु होजिति मदुगी ओना तैनाबदा अखोइगी छात्र मयामदुदंग मदु क्वास तौरगा मागे थबक्तो लौथोअगा एग्जाम दुबु कंडक्ट तौबदो यावगिबा कना कनानो हाइबदि खंद्रे anyone XYZ ओइजनो हारिबो XYZ सिंग मरा लेबो सिंग दो फारगा डिटेक्ट तौरगा मदु मखोगे आइन ओइबा फमम थोको चेराक तो पीतना खोतना तौरमगदी अखोइ यूथ्स मयाम जिजु एक्सपीरियंस मयाम जे थमोइ जि पियनगदबने पोसे अदो हुजिक सिदि याम सेंहार कांदा अदुम करीनो तौरिजे कमाइना करी हाइनो अखोइ खितंग चममनरे हाइतरे वाजे मसी एक्सप्लेन तौनबगी वार्ड से करी वही सिजनरगा अखोइ एक्सप्लेन तौदुनो जे अखोइ मसी खितंग अखोइ ज्ञान तादरे हाइतरे तौरिब थबकसे अखोइ पुरा मम्मे होजिकसे अदो हुजिक हाइनिंग पोसी लाइब कंडीशन हुजिक प्रेजेंट सिचुएशन जिदा पास तौरब कांगु मयाम तो खकी मरानी हाइदुरा सिनिदा पोसे हुजिक क्वास तौबद यावरब मोइ खरदुगी अदु खकी मराला बसिबो आइदि अदु खकी मरानदी मान नत्तेना खल्लेबा आइना खनबददि आइना खनजबददि मसाइगी अदुम मखोइसु लानसनु मखोइसु लाले याय पैसा पिरम बियाय पिरम दबे कोइ खंगदे अदुबु कइमा असोइबा खरा थबक खरा तौग्रे हाबिसे मदि हम कन्फर्म तारे अदुबु मसी बोथ साइड अनिमक्तगिनेबा एग्जाम कंडक्ट तौरिबा अतमदुगी कंडक्ट तौरिबा MPSC की ऑफिशियल कांगुजु मराल चाउना लई हाइबसे मयाम लोइना दुम खंगेबा कना कनानो कोई खंगदे तौदुबु मखोइना सोइबदगी सुम इरांजे थोलइनेबा मखोइना सोइबदगी हारिबा MPSC की मागे एग्जाम सिलिबा कांगुसिना मखोइ असोइबा क्या थोरकपदगी ngasi अखोइगी परीक्षासे नमसन लेरगा अखोइगी एक्सपीरियंस मयामगी अखोइगी फ्यूचर से मोइना पुरा स्पॉइल तोहल्लेबो जिसे पुरा मांगल्लेबो जिसे अदो मसी आइना होय ngasi पेपर सिदा म यावे करी मोइना मियामना लाना खल्लेबसि लाइबक थीबनी MPSC ना होय अदो कमाय हाइदनो आई मसी पेपर से पारो अदो मसी पारो कासिदा आइना मसी जो आई कैनोने होय सुम फेसबुक तो जो खरा थेंनाय दे होय हन्ना होय इमानबमसु थारकपनि मसे अदो मसी पारो कासिदा आइंगोंदा याम चममदब हारि पोसि करीनो से ज्ञान तादब पोसे अदो आई मसे आइना ज्ञान ताजिबा सुमाइना हजिक परीक्षा एग्जाम थागदौगी तौरिबा एस्पिरेंट गाउँ मयाम मरक्तसु ज्ञान तारमोय अदो मयाम मसी याबिनिंग्ब्रा हाइबा कोइ मोइ सेनेरिबा मोइ छात्र कांगु मोइ क्वास तौग्रे लोकथोख्रे यारे मोइ मरान फंग्रे यारे को मोइ मरा मोइना तौजरुबा मोइ असोइबा लेरम या लेरम बा लेइरेन होइ लेइरेना कोर्टना पीरगा मोइ क्वास तौग्रबनि यारेबा ओके अदुबो अतोपा अमरोमदना अमुक हाइरिबा अखोइगी एग्जाम कंडक्ट तौबदा यावगिबा एनीवन ओइसनो मोइ अदुगी ऑफिशियल कांगुजिदि मोइदी लानद्रबरा सिनिदा पोसे रैतादि हौजिकसु एग्जाम तौ मतमसिदा अदुम्बा अरानबा मयामदो हाना फाइन आउट तौदना मोइगी अरानबा तौरु मयामदो फारगा आइनगी ओइबा चेराक्तो सुपीदना तौरगा छात्र खक्तदा मरान छात्र खक्तो नोइ थारबा कांगदो लालेना सोइरेना क्लास तौथोकपिरगा मरुओइना चेनरीबा एग्जाम कंडक्टिंग बॉडी ओइरिबा मोइ मीसिंदुना कम हाइदबि तुमना थंगरगदी सिजिबो असेंबा अखोइगी मागे राइट डिसीजन दुनीना अखोइ हाइदोरिब्रा मसी आई खितंग अखोइ ज्ञान ताद्रे अदना मसी अखोइ आई खितंग नते मसे मयाम अखोइ यूथ्स मयाम गी मोट छिल्लगने आइना हाइजेरिजे मसे अदो आइना खल्लिबा समाइना दो मयाम सद मै लोइ खलमगनि खल्लेबा अदो मोइना मसे हाइदोकपा ngамदबा हाइगद्रा नत्रा कैनो तौदबा हाइगद्रा अदो अखोइदी मपानदग लैरे अदुग तौरिबा कैनो मयामजे अखोइ मफंगराम खंगद्रे बादि इ पाउदसु अखोइ फजना कई तौरि आदुदा कई तौरि कमाइने कई तौरि अखोइ पाउ फाउनबसु खरजु वाले अदुग हुजिकसे अखोइदी पुरा चममनरे अखोइदी हुजिकसे हामिदि करी तौरिनो कमाइ सिल्लिनो दगी मोइ ऑफिशियल कामगु माइ मरा लेबो मिसिंदो माइ पनिशमेंट पीद्रबा ओनली छात्र पीग्रे मयाम लोइ खंगेबा अखोइ छात्र सिंदो 16 की पास तौर मिसिंदो क्वास तौग्रे मफम लौथोख्रे अखोइ लोइ खंगेबा अदुगा एग्जाम दु सिनबदा यावगिबा मी मयाम सिंदो ngasiबो कई तौरगे हाबसे अखोइ मी कनांतना अखोइ खंगदेबा
ꯑꯗꯣ ꯁꯤ ꯕꯤ ꯑꯥꯏ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯤ ꯈꯣꯠꯊꯔꯤ ꯍꯥꯏ ꯑꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯇꯝ ꯑꯁꯨꯛ ꯌꯥꯝ ꯃꯥꯡꯉꯒ ꯂꯥꯛꯑꯁꯨ ꯂꯥꯛꯑꯕ ꯑꯗꯣ ꯆꯞ ꯆꯥꯕ ꯁꯤꯐꯥꯎ ꯃꯅꯨꯡꯁꯤꯗ ꯑꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯄꯕ꯭ꯂꯤꯛ ꯁꯥꯔꯚꯤꯁ ꯀꯃꯤꯁꯟꯒꯤ ꯇꯧꯔꯤꯗꯣ ꯃꯇꯝ ꯀꯩꯁꯨ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯈꯤꯅꯤ ꯑꯗꯨꯝ ꯀꯥ ꯍꯦꯟꯅ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯁꯨꯃꯥꯏꯅ ꯆꯍꯤ 3-4 ꯇꯧꯈꯤꯕ ꯑꯣꯏꯗꯦ ꯍꯥꯏꯕꯅꯤꯗ ꯄꯣꯠꯇꯣ ꯑꯗꯨꯝ ꯐꯠ ꯂꯥꯎ ꯇꯧꯔꯒ ꯐꯥ ꯈꯣꯠ ꯌꯥꯝ ꯆꯨꯝꯅ ꯊꯕꯛꯇꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯥꯡꯕꯨ ꯃꯌꯥꯝꯁꯤꯅꯁꯨ ꯑꯩꯈꯣꯏ ꯊꯃꯣꯏꯁꯦ ꯄꯦꯟꯒꯗꯧꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯗ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯁꯦ ꯄꯣꯠꯁꯦ ꯑꯩꯈꯣꯏꯗ ꯄꯨꯔꯥ ꯃꯔꯤꯡ ꯃꯔꯥꯡꯕ ꯄꯣꯠ ꯑꯃꯈꯛ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯊꯝꯖꯒꯦꯅ ꯑꯩꯅ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ